Prime Minister Narendra Modi na Manipur tangdu laita bahan jilakle haina national media da fongdokiba statement karamba report yung famoiraga pikiba statement no masi miyam da khanghalu haina Manipur Pradesh Congress Committee ge working president KH Devbratana demand tawrakle Imphal gi Congress Bhavan da Paumi Singa unabada Devbratana makha taraduna haukiba chahi gi May 3 dagi thorakiba Manipur gi irang asigi matang da solution puraknabagi wahaya mata Prime Minister Modi na fongdoktana lakhi adubo haukiba April 9 da Assam Tribune pauche da Prime Minister na Manipur gi situation fagatle haina fongdokiba asi karamba ground da yumfam oiraga pikiba statement no matam asuk kuina Manipur miyambu miraiduna thamlaga asigumba statement na mahandakta pirakpa ase miyambu ikaiba pibane Prime Minister na fongdokiba statement ase taraina lauba yaroi Manipur Laingak ki Maikai dagi report ama piraga fongdokpa oigane maram asina Manipur Laingak na Prime Minister da pikiba report adu miyam da khangan famtho i haina fongdorakhe loina na BJP na India da NRC chatnahangani hairiba asigi matang da Congress spokesperson asina Prime Minister Narendra Modi na Englishing aniga taramapan gi December tha Delhi ge Ramlila Maidan da NRC asi India gi da Chatnahanabagi wafam kanaba laitri haina fongdokiba laikrabane maramasina Union Home Minister Amit Sahana Manipur da handak lakani hairiba asida mahakna karigumba lakpa taragadi India da NRC chatnahangani haina miyam da mayek sengna lauthokpiramo haina su demand tawrakhe 2019 da thokiba Ramlila Maidan da Prime Minister na no discussion no talk in NRC for India Bharat ko na kumba NRC ma leibagi कुछ हाई खनिक न लेते हाई स्टेटमेंट से अमित शाह श्री अमित शाह के दिसंबर 9 द पीवी स्टेटमेंट से कखर जे कोई चैलेंज तौजरी दमलिन जिनगा में वर्गनी कांग्रेस पार्टी ना सरकार का प्रस्ताव में थबजरी कोई लाप श्री अमित शाह ना तरीका में द लापता अगदी कोई द थमजरी मुसे भारत उम्बगी माना 2019 की दिसंबर माह द हाई हिंदू मायना अमो भारत एनआरसी चलान गरी मपुम मोइना अमतल लॉकडाउन भी